US President Donald Trump administration na China gi mathakta tariff thamkhraba matungda China na madugi paukhum piba oina US ki mathakta tariff amuk thamjinkhre haina agency gi phangba paw man khangalakli paw asina makha taraduna hai lalolitik ki lan natraga atopa makhal makha kaya gi lan singgi damakta China na matam super sem saduna lei haina Beijing gi maike gi phongdorakre China gi photok sing US da pusinba matamda tariff lobu gi thawong asi makha tana leptana satharabadi Beijing na su lalolitik ki lan sathagani hairi karigumba US na tariff war trade war natraga makhal amagi lan satharaglabadi China na su lan adu loidriba fawba lan thingnagani haina China ki foreign ministry ki wangang loi Lin Jian na phongdokre Maitai Alliance amadi thadau inpi gi mihut kangbu amaga ngasi New Delhi gi PTU ma Shankar Dixit Road tin Murti Mark talaiba Biswa Yuwa Kendra da numit yungba matung saurak na pung ahunga minit taraga mga lom tarakpa matamda Community Understanding and Peaceful Coexist in Manipur haibasida press meet ama pangthok lakani haidi pangthok kadoriba press meet asina ahongba khara uraba yai haina thajanari Myanmar da based over Lalhoulup ani punsinaba Mizoram da agreement sign taunabada Mizoram Chief Minister Laldohoma saruk yaduna lerambagi paw media singna sabak phaglakre paw asina makha taraduna hai mamangi sayol da Myanmar gi pro democracy rebel group ani Chinland Council amadi interim Chin National Consultative Council ani amato oina Chin National Council na traga CNC gi banner makha da punsinaba agreement sign taunabagi thoramda Mizoram Chief Minister Laldohoma Amadi local Luchingba kharaga saruk yaram ki haidi Lalhoulup ani agreement sign taunabada Mizoram Chief Minister Laldohoma matau karamna saruk yaribano amadi karigi yaribano haibasi achobo wahang amoirakli nakalamorom da reporter amana Mizoram Chief Minister Laldohoma da kari maram gi Lalhoulup ani agreement sign taunabada mahak saruk yaribano haina hangba wahangi pakum piraduna hai mahakna Lalhoulup ani agreement sign taunabada saruk yaribado mahaki mission amani haina ngaksau tekna pongna pakum piraki hairi ningsingba yabadi Mizoram Chief Minister Laldohoma US Kongsata wangang bada political boundary wangmada leiriba nationhood manadaba Kuki-Zo sing amato aina punsin pamto I haina phongdok lubagi wathok su thokiba leikrabani Union Home Minister Amit Shah na khangan kibagi matung inna National Highway sing hangdoktuna free oina satpa yahanaba thakiba matam numit nini khakta ngairaklaba matam asida ngasi Churachandpur district ta Kuki-Zo MLA Kuki-Zo Council gi Luchingba sing amadi su Chatnariba Kuki Lalhoulup ki Luchingba sing yauna apunbagi Oiba Meepham ama pangthokre hariba Meepham aduda kari karamba wafam sing khanakibagi haiba sabsana khangba ngamdrabasu Meepham aduda National Highway hangdoklaba matung kari tawgadage haibagi matangda kupna khana nainaramba yai haina thajanari adomoina mangmaitai sing Churachandpur da lakpadi sungya yaroi haiba Kuki-Zo Luchingba singi sabsaba firep lei hairi Numit humnigi kongsata Union Home Minister Amit Shah thasi ki tang taraga marida Assam da lakadori Assam da hek thunglabaga matangi numit haibadi March ki tang taraga mangada North East State Singgi Governor amadi Chief Minister Singgi Oiba Meepham ama pangthokani hairi tungda Guwahati da ahing yarek laba matung March ki tang taraga tarukta Assam gi Krokazar da All Bodoland Student Union gi convocation da saruk yagani haina paosin makatari Handak pangthokiba budget session da Finance Minister Nirmala Sitharaman puthokiba anoba income tax bill asina email trading account amadi social media profile singbo tax investigation gi matangda mari leinaba tax authority singna yengsinbada line yahangadori haina agency dagi phangba paw mane kangalakli paw sina makha taradana hai ariba sahi humpu helaba tax framework asi semdok sadoklaga anoba income tax bill lisinganiga kunga manga si putokhibani bill asida yauriba clause amana tax authority singna personal email trading account amadi social media profile na chingba sangduna manung hunna thiba humba thabak sathabada yahangadori masida sunatana bill asigi clause
247 gi matung inna tax officer singna hariba digital account sing asi piu haina mioi adu da demand toba yahan baga loinana karigumba mioi adu na digital asset adu piraktaba tarabadi digital asset adu gi password security setting override tawduna hangdoklaga yengbagi ayaba lehengadawri adu moinamak bill asi law oina puthok tringaida akhanaba committee mana yengsingadawri haina paw asina makhatari Samagamapan Suba CRPF Battalion gi driver Oiba constable amana sei Sudribi nupi maza amabu karan tarubadagi ngarang Imphal West ki special just box zona judicial custody pituna jail da thajin kre hairi thaudoga sida senari ba CRPF constable adu Assam gi Barpeta da gi Farok Abdul Hasai kuntra ga manga apokpa omnamgani kawi mahag Imphal West ki women police ki kangbu amana court puthoraki bani hairi Pawasina Makataraduna High, Mamang Saiki December Thada, victim Moidabinu Masa Sina study material Kara, print out Tauraga Halakpaki Lambida, CRPF ki get Mapa Yorapada, Tung Lomdagi CRPF personnel Asina, Nupi Masa the Bukon Sinduna, Nupi Oibigi is at Ikai Kumnaba Manghana Bahona Kiamadi, Nupi Masa Sigi Haksang the Palm the Batohida Tabak Sing Sataki Haidi, Tung the Nupi Masa Sinan Tok to Nasilla Kiamadi, Taudo Asigi Matangda, Kanada Su Haidok to Lake, Adomoina Makta Dumakitang Kun Gatareta, Nupi Masa Sina Popi Mamada, Taudok Adugi Matang the Paudam Ki, Kodakta CRPF Ki Makok Tongba official Sing Unaduna, Taudok Adu the Senariba CRPF Constable Adugi Matakta, Lokat Pam Tokpa Exon Lokan Bataksin Ki, Taudok Adu the Senariba CRPF personnel Asinaso, Masana Tauzaki Bat Maralia Zaki Haidi, CRPF Constable Sing Ngarang Court Puthoraki, Kona Nakalanimaki Wataraba Matung, CRPF Constable Asi, Thasiki Tang Taragamapan Fobat Zel the Thazin Kibani Haina, Pawasina Makatari.